माइवी सजिक मित्ता ngamnama urei yamna ningthizarava saktam ama chawwa amadi manibu faigak faina ngagliba pamelgi nunglonda lotliba saktam mayak sengna uba ngambadi nate karigi pamelgi matik mayai asuki matik changdam ningai leitana kalli adudagi sajiktu tapna mathang mathang mangda leiriva hana lai khurum khibagi chairiva singadu loisili aduga akoivadu ising khikthoi sengdokpo oina masindasu murum murum kari kari no khangdava khara solivani adudagi mana hana langduna thamwa thorang pumba amatta kaidana mamangda thamle kaithelda fangdava ngakta oivana mana langlivani madugi achangmal sel kethavina loina singadorivani pumnamak langbu loiraga sajikna famtharai nakhoi ahumak mit usuluko aina pangthokpa yare hairaktri phawba uisinduna legadabani marakta pangthoraklabadi nasagi daini kethavi leisemwa amadi thawai sanasu adumne hek hairakpaduda pakhatpana kiboi kaivoi sat usili wahangka amat tawruba tawdre makhoina adumna mit usan khravada maivi sajiktu maithongama khangong hongai yamna tawbu ngamba nupi amagi saktam do onkhre mairadu katliva adubu mit khana yenglaga khudai machetuna khutyetna aduga phanek machetuna khut oina paisili leiwa khara solaga amuk hena khangpai paisili adumna khangpai paisinbaga computer center da thabak tawriba chinglemba sor khangthing thingai asi hairaga masadu khangthek thekalaga lei maduda manakta leiba nupa amani changsinduna chinglemba bu ising pithakpa lawaida sor kamba yanglenda sanga sana nan thaba mayam ama tawrami makhoina asumna tawbuga somda maivi sajikna chawbuda hena pukning changkibaga mapa chap chanaduna chinglembadi khara phare chawbadi mayai kada lamta silaga leirambani sordu khangting thinglakpaduda tikhallaga khangi khuttagi sumchittu makhada khangtha thadai yumsigi mathak thangba matholdana lembaga tarubiga leiribani lembisu thabak chathoki aduna yumda leite lembadu chewang amada karigum khara iduna leirambani asumna mana iribadugi iraplaptana hodong khongba tarai anirak ahumlak hauna khonglamlaga kanna chi khainarai ihe onthokna nungai khidre kanamakki hodongno he chalune ada chingnaruso taning din he hey hodongno he mana fana talabusu hodong chignariba dudi lepa kawba leite adumna hodong chignabadagi sauninglingai barak aduda magi kadugi wangmada mi chetpagi khongo makhol tarai lembadi machanupa ahal oirawai khanduna kawi ibungo achauba kanano ne noibo kari matauno ne he yum sida tawrisibo mana asum hek hairubadagi mapalda tariba khongokki makoldu chaplepkhre hodong chignarambe adusu tokre lembagi kadu nungsit nungsa chaplepagum tawi lembasu mawong amani khana mitsingna singna mapum khuding yengduna lei adudagi khanghodana ngehaki mamangda kadugi wangmada takiba khongokki makol adu ka manungdu oina tarai lembagi manak tamna chumna changlakpasu mali lemba mamit manak chap yungi angang natravanina machinda masang akthokchanava karigumba khara sonduna lei thainagi ahal khuding karigumba hiram amada natraga amada adum khangi hainaribani adumna mana sonbadagira mahak tamna sak udana changsil amba khongo makol adu tumin namuk leikhre amuksu kadu unwai mukchi ngahak asumna leiramlaga ikhang khanghodana chap manaba matamda lembagi kagi hangdoktuna leiramba thong thongnaw khudimak makhol hauna safukanna thingjinki matomta ahal oiraba lemba ngahaksida khangprek khangi hai kana leigin hena khoibo tarubisu uigum lakum hiplambani isai hauna tharaga adudagi mapana laukivadu kabok sabok tahaurivani aduna fat isai muthali mana kongdu thangatuna hairaptai adubu mahaki wakhalna oiramgani khalamale amuk hipthai adubu kari khalurabano mapabu amuktangdi yengluge khalamale phuk hogolakpada phamungdagi kumthagi hek tawbuga kadugi thong thongnaw pulaplon sinki tarubisu khangprek khangna phamungi kache namada tasilaga phami akoibaduda kari kari leibagi khanna kina yenglaga lei waga matangangde somdasu chawbudu ising thakki khanna saksang tamna chatlibani mathakta tarubi amadi lembagi kada tawbugumna chap manana thong thongnaw pumba khangthing thingzilai aduga yum madu khaliba bulb ama ani dusu loina mutki
नुंथिल नुमिदांग वाइरम अदुदा इमुंगदु थासीगी अहिंगुम मुक्सुक ममसिलकले लेम्बग तरुबिगदी हाइना खरा फै अदुबु सोर थिंगलिबा मसा वाइ संगदबी चावबदी खाराय खंगदबा हाइबदु यौरे तंजासिदा असोमदा सजिकना खुदै मचेत अदुदी नाकंदा थमख्रे अदुगा फनेक मचेत अदुबुना मागी ममांगदा चाकलिबा मैरा अदुगी मनाकता थमलगा मखुद अनिदु कन्ना पाइसिनरगा मिट उसिलगा अमुक सोनबा हवी चावसु सोर थिंगलंबदु खजिक फरकपगा अमंब मरकतुदा मकुबोक अमदी तरुबी तानबु कवे अतोंबे पाबुंग का मनुंगदा अमंब मरकता अकीबन योमसिलगा लेरिबा लेम्बग तरुबिगसु मान कौरिबु ताय अदुबु मखा कुमथरकपदि लायरदना थौना फना खुंब फावो ngamjade लेम्बगी मनाक्तसु अमंब मरक अदुदा मी लेबगी सामिल तत्तना पीरी लापना अमदी नकना वाखलनगा नत्रबनी ngасidi तसेंगना थवाय अमदी लेरे हाइबा लेम्ब मादी मयक सेंगना खंगले मिकुपसिदगी तरुबी मागी मनाक्तसुनी मनाक्ता अमुक सोर साउना होंजिलै अदुदगी खितंग अमुक चथोकलगा अमंब मरकतुदा कनागुंबा मना कोइलेंग लेंगदुना लेबगी अमदी कोइचत चतपगी मतौ मयक सेंगना उहल्ली लेम्बग तरुबिगना मान कौजबदु खुमलक्त्रबदा चावबदु अमंब मरकतुदा फकलांग तमना मखुतना मारगा चटलगी खना चटली अदु यौद्रिङैदा मागी ममांगदा तुबत समलगा याम थुना मी अमा चटखिबदुमनो तौई चावबा खंगलेप लेपी नाकंदसु तुंगदसु यंगथोकपदि तौदे फना किरबसु ममाना असुमना मसादा अकीब फावरक्लबदी तुंग मांग फट हेक्ता तहा यंगथोकलोइदबनी ताकपीखिबनी मतम लेबा खिबिक्ता अदुमना माना अमम मरकतुदा लेपगा लेरिबगी अकोइबदा यामना वाना नहेदुना मी अमना चटपगी मवोंगदा मखोल तारई यामना वाना सिलगा चटपगी मवोंग सुमाली अदुमना मखोल तारंबदगी चावबदु मकोक ngaurai मसादु मैसा मनेल फावरकपगुप तौरई अदुदगी लेमाइदा धुपलाउना तुखि ngसाइदगी मिट उसिलिबी अमाइबी सजिकतु मिट खंगफांग पांगथोरई अदुगा मैरा मराक्ता थमलिबा चावगे फनेक मचेतु पाइखलगा मैरा अदुदा थाजिलगा मैवाइबा हवी अदुमना हेक मैवाइबा हवगा अमाइबी सजिकतु यामना कलक पेनबा मतौ अमा लोसिनबा यादना फुदोरई महाकी माइथोंग अदुदा महाकी फनेक मचेतु मैवाइबा हेक हौरकपदगी चावबदी लेमाइदा मैना चाकपगी मैचा खांगबगुम थरो ओंदुना खांगी हौना सुलावी लेम्बा अमदी तरुबीबु तानबा कौजै ममौ नुपीना लावबदु ताबदा मखोंग यादबा लेम्बदु अमंब मरक अदुदा लेबा याद्रदुना फमुंगदगी चोंथै अदुबु सैसु यावदबना मची लेंबा ngamjade मथ्वाइ चाकना मखुतना महाकी मसागी असोकपा मखोंग अदुबु खुतुमना सुजिन्दुना कपी नंग तलो असुक तोनबा नाहकी मरमगिने ngasi aina pangdबगुम हिंगलिबा तलो नंग तलो चटपा ngamद्रबा मखोंग अदुसु कन्ना मथोंग मरम खंगदना थाजिनजै लेम्बना ममौ नुपी असिबु असुक्की मतिक लूना नुंगसिना तौजबनी ममित्ता इहान हान उजबा मचानुपा अहलना पामजरे हाइना पुसिनजरकपा ममित्ता अहानबा उजबा ममौनी खन्ना लूना खंजबनी ममौ नुपीना कप्पा लाव ताबदा मसादु लैब ngamदबनी तसेंगना मपागा मनमगना तौरिबा पुंबा मिन्ना उबा फंगद्रबसु पुमनमक नाकोंगना तारिबनी चावबना थरो ओलिबा मैसा खांगलिबदुगी मनाक्ता नुपा नुपी अनिगी अपुनबा मिनो खोलना निनबगुमसु तौरई असोमदा अमाइबी सजिकना हेक फनेक मचेतु मै थादोकपा लोइरकपदा चावबदु वखल तादना मचिन लेंगदना तुमिन लैखी सजिकतु नोकफेट तवी अदुगा फिबम हाइफेट सेमलगा हाइरई नमितु पांगथोकलो केथबी हाना पांगथोरई मादी वाइसिदबु ngairga लेबजानी हेक पांगथोरकपगा मचानुपागी खुदै मचेतुना मपोप कायदन लेरंबा अदुगा ममौ नुपीगी फनेक मचेतुना उत ओंदुना लेरंबदु उबदा नोकफेट तौजै थवाइसनागा लेसेंबगसु केथबीना उबदुमक लोइना उरे अदुदगी मनिंग थुंगलबदी केथबीदी माइ पाकलनी हाइबदुदा सेलगा मयाम अमा कच्छिलमलगा हराउना हलई लंबीदगा अहाव अहावबा मयाम अमा चाथोगा लै लाई खोइरंबा अदुना लोइसिनखिबदगी युमदुगी थिंजिलंबा थोंग थोंनाव पुंबा मथंत लोइना हांगदोरई अदुगा मैसु मथंत फट हानगी मतौगुम गानखलई अदुना तौरकपदुदा मसागी मखोंगदा फुजिंदुना कपलंबा लेम्बदु कन्ना लाउरई इचातोंबे नंगबु कदाइदा लैगे ननमदु अमुक्ति येंगुने हे तरुबीसु मपागी मनाक्ता हाना चेंसिलई पाबुआ सैसु दु हाना पिरौ
ꯇꯔꯨꯕꯤꯁꯨ ꯆꯩꯁꯨ ꯍꯥꯟꯅ ꯊꯤꯔꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯝꯃꯤ ꯑꯗꯨꯒ ꯃꯄꯥꯕꯨ ꯍꯧꯒꯠꯄꯤꯒꯦ ꯇꯧꯔꯛꯏ꯫ ꯏꯆꯥꯇꯣꯝꯕꯤ, ꯏꯄꯥ ꯏꯇꯣꯝꯇ ꯍꯧꯒꯠꯄ ꯉꯝꯒꯅꯤ, ꯅꯅꯝ ꯃꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯀꯩꯗꯧꯔꯕꯒꯦ ꯌꯦꯡꯂꯨꯁꯨ ꯆꯠꯂꯣ꯫ ꯇꯔꯨꯕꯤꯁꯨ ꯏꯐꯤꯡ ꯐꯤꯡꯅ ꯆꯦꯟꯊꯣꯛꯈꯤ꯫ ꯂꯦꯝꯕꯁꯨ ꯃꯇꯣꯝꯇ ꯉꯝꯗ ꯍꯧꯒꯠꯇꯨꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯩꯅꯥ ꯐꯥꯎꯔꯕꯁꯨ ꯀꯥꯗꯒꯤ ꯇꯞꯅ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯌꯦꯡꯊꯔꯛꯏ ꯃꯈꯥꯗ꯫ ꯎꯔꯦ ꯃꯃꯧ ꯅꯨꯄꯤꯅ ꯂꯩꯃꯥꯏꯗ ꯎꯟꯁꯥ ꯀꯥꯍꯠꯂꯒ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯇꯔꯨꯕꯤꯅ ꯃꯅꯝ ꯑꯕꯨ ꯀꯣꯟꯈꯠꯇꯨꯅ ꯀꯞꯂꯤꯕꯗꯨ ꯇꯥꯏ꯫ ꯃꯗꯨꯗ ꯂꯦꯝꯕꯅ ꯂꯥꯎꯔꯛꯏ, ꯍꯩ ꯏꯆꯥꯇꯣꯝꯕꯤ, ꯅꯕꯨꯡꯗ ꯐꯣꯟ ꯇꯧꯅꯍꯦ꯫ ꯑꯁꯨꯝꯅ ꯆꯤꯡꯂꯦꯝꯕꯕꯨ ꯀꯧꯔꯨꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯥꯎꯕꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯒ ꯇꯧꯔꯒ ꯄꯨꯈꯠꯈꯤ꯫ ꯂꯩꯀꯥꯏꯗꯁꯨ ꯋꯥ ꯋꯥ ꯂꯥꯎꯅꯔꯦ ꯃꯧꯗꯨ ꯃꯩ ꯆꯥꯛꯂꯝꯂꯦ ꯍꯥꯏꯅ꯫ ꯃꯥꯅ ꯊꯣꯛꯄ ꯂꯩꯄꯨꯡ ꯐꯝꯕ ꯅꯨꯡꯉꯥꯏꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯆꯥꯎꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯆꯥꯎꯕꯕꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯂꯦ꯫ ꯇꯔꯨꯕꯤꯅ ꯂꯦꯝꯕꯗꯨ ꯆꯤꯡꯂꯦꯝꯕꯒꯤ ꯀꯥꯗ ꯄꯨꯁꯤꯟꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯀꯦꯊꯕꯤꯅ ꯊꯤꯡꯂꯛꯏ꯫ ꯍꯣ ꯀꯔꯤꯅꯣ, ꯀꯩꯗꯧꯕꯤꯒꯦꯅ ꯆꯪꯕꯤꯒꯦ ꯇꯧꯔꯤꯕꯅꯣ? ꯑꯅꯥ ꯑꯌꯦꯛ ꯃꯔꯛꯇꯨꯗ ꯁꯣꯝꯗ ꯐꯝꯕꯤꯔꯨ ꯂꯥꯛꯑꯣ, ꯀꯔꯤꯅꯣ ꯍꯩꯅꯗꯦ ꯅꯨꯄꯥꯅꯦꯅ꯫ ꯏꯆꯥꯇꯣꯝꯕꯤ ꯆꯪꯁꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅꯒ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯈꯩ ꯃꯃꯧ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤꯒꯤ ꯐꯤꯕꯝꯗꯨꯕꯨ ꯌꯦꯡꯉꯤ꯫ ꯎꯟꯁꯥ ꯄꯨꯝꯕ ꯃꯩꯅ ꯆꯥꯛꯈꯤꯕꯒꯨꯝ ꯍꯨꯕꯥꯠꯂꯒ ꯂꯩ ꯑꯗꯨꯒ ꯕꯤꯠ ꯕꯤꯠꯁꯨ ꯂꯥꯎꯏ꯫ ꯍꯤꯗꯥꯛ ꯇꯩꯔꯛꯄꯒꯤ ꯌꯦꯡꯕꯗ ꯃꯌꯦꯛꯁꯨ ꯁꯦꯡꯅ ꯊꯣꯛꯇꯦ꯫ ꯂꯦꯝꯕꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜꯕꯨ ꯌꯦꯡꯂꯛꯏ꯫ ꯏꯕꯨꯡꯉꯣ ꯂꯥꯎ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ, ꯏꯃꯧꯁꯦ ꯉꯥꯏꯍꯥꯛꯇ ꯃꯇꯣꯝꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯂꯞ ꯊꯣꯔꯛꯂꯒ ꯃꯌꯥꯏ ꯀꯥꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯦ꯫ ꯂꯩꯁꯦꯝꯕꯒ ꯀꯦꯊꯕꯤꯒ ꯂꯦꯝꯕꯤꯒꯗꯤ ꯀꯌꯥ ꯅꯆꯨꯡꯗꯅ ꯊꯋꯥꯏ ꯋꯥꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩ꯫ ꯃꯥꯅ ꯊꯣꯛꯄ ꯂꯩꯅꯩ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯆꯤꯡꯂꯦꯝꯕꯅ ꯎꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯃꯃꯥꯅꯤ ꯃꯆꯟꯅꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯈꯟꯅ ꯈꯟꯗꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯦꯝꯕꯅ, ꯌꯦꯡꯉꯣꯏ ꯅꯈꯣꯏ ꯂꯣꯏꯅ ꯇꯥꯎ꯫ ꯏꯕꯨꯡꯉꯣ, ꯅꯃꯥꯒ ꯅꯪꯒ ꯇꯥꯟꯅꯔꯒ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯁꯣ꯫ ꯏꯃꯨꯡꯁꯤꯗ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯁꯤ ꯏꯄꯥ ꯀꯌꯥ ꯀꯩꯗꯧꯗ꯭ꯔꯦ꯫ ꯀꯦꯊꯕꯤꯅ, ꯀꯔꯤꯒꯤ ꯑꯩꯗꯤ ꯉꯝꯃꯣꯏ꯫ ꯍꯩ ꯋꯥꯆꯣꯏ ꯉꯥꯡꯂꯛꯀꯅꯨ, ꯃꯇꯥꯡ ꯆꯥꯗꯦꯀꯣ꯫ ꯀꯔꯤꯒꯤ ꯋꯥꯆꯣꯏꯅꯣ? ꯉꯝꯃꯣꯏ, ꯑꯩ ꯀꯅꯥꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯂꯣꯏꯅꯕꯒ ꯉꯝꯃꯣꯏ꯫ ꯑꯗꯨꯒ ꯃꯣꯏ ꯃꯧꯁꯤꯒꯤ ꯃꯃꯥꯗꯨ ꯌꯥꯝ ꯍꯩꯗꯥꯏꯅꯦ, ꯃꯥꯒ ꯇꯥꯟꯅꯔꯨꯁꯣ꯫ ꯀꯔꯤꯅꯣ ꯑꯩ ꯆꯦꯟꯅꯔꯒ ꯀꯩꯗꯧꯗꯣꯏꯕ? ꯆꯤꯡꯂꯦꯝꯕꯅ, ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯅꯤ, ꯃꯤ ꯄꯨꯁꯤꯟꯒꯨꯝꯁꯤ꯫ ꯍꯔꯦ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯉꯝꯃꯤꯅꯣ? ꯃꯅꯦꯝꯄꯣꯛꯁꯦ ꯄꯟꯕ ꯐꯥꯎ ꯌꯥꯗꯦ꯫ ꯏꯕꯨꯡꯉꯣ ꯅꯪ ꯑꯁꯣꯝꯗ ꯂꯩꯔꯨꯔꯒꯦꯔꯥ ꯍꯥ? ꯆꯠꯂꯣꯗꯅ, ꯅꯃꯥꯏꯁꯤ ꯍꯥꯠꯄ ꯉꯝꯗꯧꯔꯤꯅꯦ ꯃꯣꯏꯒꯤꯅꯦꯕꯨ ꯍꯥꯏꯔꯕꯗꯤ꯫ ꯑꯁ ꯏꯃꯥꯁꯤꯗꯤ, ꯀꯔꯤꯅꯣ ꯅꯃꯥꯁꯤꯕꯨ ꯍꯥꯏꯕꯣ? ꯍꯥ? ꯏꯃꯥꯁꯤꯕꯨ ꯍꯥꯏꯗꯤ ꯀꯔꯤꯅꯣ? ꯅꯨꯄꯤ ꯑꯁꯤ ꯊꯤꯈꯤꯕꯗꯒꯤ ꯅꯃꯥ ꯑꯩꯉꯣꯟꯗ ꯊꯝꯂꯝꯕ ꯑꯀꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯅꯠꯇ꯭ꯔꯣ? ꯂꯥꯏꯗꯧꯅ ꯂꯥꯠꯂꯨꯗꯅ ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯁꯦ ꯅꯨꯄꯥꯗꯨꯒ ꯅꯃꯥꯗꯨꯒꯁꯨ꯫ ꯇꯔꯨꯕꯤꯅ, ꯑꯁ ꯏꯃꯥ꯫ ꯂꯦꯝꯕꯤꯅ, ꯑꯉꯥꯡ ꯋꯥ ꯉꯥꯡꯅꯨ ꯅꯪ꯫ ꯇꯔꯨꯕꯤꯗꯨ ꯃꯆꯦꯗ ꯃꯈꯥ ꯇꯥꯅ ꯈꯨꯝꯗꯦ꯫ ꯀꯤꯕꯒꯤꯁꯨ ꯑꯌꯥꯝꯕ ꯅꯠꯇꯦ, ꯃꯆꯦꯁꯤ ꯃꯥꯅ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯇꯨꯀꯠꯆꯩ, ꯍꯩꯅꯗꯦ, ꯋꯥ ꯐꯥꯎꯕ ꯑꯣꯟꯁꯤꯟꯅꯔꯒ ꯉꯥꯡꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯦ꯫ ꯂꯦꯝꯕꯤꯗꯨ ꯇꯔꯨꯕꯤꯅ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯋꯥꯗꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣꯁꯨ ꯏꯃꯥꯅ ꯍꯥꯏꯕ ꯉꯥꯛ ꯅꯠꯇꯦ, ꯌꯥꯝ ꯑꯣꯜꯂꯦ꯫ ꯏꯃꯥꯗꯒꯤ ꯑꯁꯣꯝꯒꯤ ꯏꯅꯦꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯏ꯫ ꯊꯕꯛꯅ ꯃꯌꯥꯝ ꯑꯃ ꯇꯥꯛꯂꯕꯅꯤ, ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯈꯪꯂꯦ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯃꯥꯏꯅ ꯅꯨꯡꯁꯤꯅꯗꯣꯏꯅꯣ? ꯑꯁꯤꯗꯤ ꯁꯨꯝ ꯊꯥꯞꯇꯣꯛꯅꯔꯛꯄ ꯇꯥꯕꯅꯤ꯫ ꯈꯤꯇꯪ ꯋꯥꯈꯜ ꯈꯟꯕ ꯐꯩꯗ꯫ ꯂꯩꯁꯦꯝꯕꯅ, ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯩꯔꯤꯉꯩꯁꯤꯗ ꯏꯃꯥ ꯁꯣꯛꯄ ꯌꯥꯔꯣꯏꯅ ꯄꯨꯂꯞ ꯆꯣꯡꯊꯣꯛꯇꯧꯗꯨꯗ ꯇꯥꯃꯣꯅ ꯃꯤꯒꯤ ꯁꯣꯛꯄ ꯌꯥꯔꯣꯏꯅ ꯐꯩꯒꯥꯛ ꯐꯩꯅ ꯂꯩꯁꯤꯟꯈꯤꯕꯅꯤꯅ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ꯫ ꯇꯥꯃꯣꯒꯤ ꯃꯑꯣꯡꯁꯤꯗꯤ ꯅꯨꯄꯤꯒ ꯊꯤꯗꯧꯕ ꯇꯟꯁꯤꯜꯂꯦ꯫ ꯑꯁꯨꯃꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯇꯣꯈꯥꯏꯅ ꯇꯥꯒꯗꯧꯕ ꯑꯣꯏꯔꯗꯤ꯫ ꯂꯦꯝꯕꯅ, ꯌꯥꯔꯦ ꯋꯥꯗꯨ ꯀꯣꯟꯅ ꯄꯨꯊꯣꯛꯅꯔꯣ꯫ ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯥꯏꯕꯗꯨ, ꯃꯃꯥ ꯅꯪ ꯐꯅꯕ ꯁꯤꯟꯒꯗꯕꯅꯤꯀꯣ꯫ ꯀꯦꯊꯕꯤꯗꯨ ꯃꯔꯩ ꯇꯧꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯒꯤ? ꯃꯥꯅ ꯇꯧꯔꯤꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯂꯛꯑꯦ ꯈꯜꯂꯛꯏ꯫ ꯃꯃꯧ ꯅꯨꯄꯤꯗꯨ ꯃꯁꯥꯗ ꯁꯣꯛꯆꯔꯕꯁꯨ ꯃꯥꯅ ꯄꯥꯝꯂꯤꯕꯗꯤ ꯃꯆꯥ ꯄꯣꯛꯄ ꯉꯝꯗꯅꯕ ꯁꯤꯟꯕ ꯑꯗꯨꯃꯗꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ꯫ ꯉꯁꯤꯁꯨ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂ ꯐꯥꯎꯕ ꯅꯥꯎꯄꯨꯔꯤꯕ ꯃꯆꯥꯗꯨ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕꯁꯤꯅ ꯍꯛꯊꯦꯡꯅꯅ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯃꯥꯏꯕ ꯄꯨꯔꯦꯜ ꯑꯃꯗꯤ ꯑꯃꯥꯏꯕꯤ ꯁꯖꯤꯛꯄꯨ ꯌꯨꯝꯗ ꯄꯨꯁꯤꯜꯂꯒ ꯃꯃꯧ ꯅꯨꯄꯤꯕꯨ ꯇꯥꯟꯊꯣꯛꯍꯧꯔꯒꯦ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯄꯥꯡꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯛꯂꯕꯗꯤ
ꯀꯔꯤꯗ ꯇꯥꯏ ꯂꯥꯗ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯁꯤ ꯍꯥꯏ ꯀꯣꯆꯤ ꯀꯣꯔꯥꯡ ꯇꯧꯒꯅꯨ ꯆꯤꯡꯂꯦꯝꯕꯅ ꯑꯗꯣ ꯄꯥꯕꯨꯡ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯣ ꯑꯩꯗꯤ ꯀꯦꯊꯕꯤꯅ ꯇꯥꯞ ꯑꯣꯛꯂꯛꯏ ꯀꯔꯤꯒꯤ ꯑꯣꯏꯊꯣꯛꯇꯕꯅꯣ ꯍꯥ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯇꯥꯗꯕꯅꯤ ꯃꯃꯥꯅ ꯍꯥꯏꯕ ꯂꯧꯗ꯭ꯔꯗꯤ ꯃꯁꯤꯗꯩ ꯍꯦꯟꯅ ꯌꯥꯝ ꯋꯥꯠꯂꯤ ꯇꯧꯔꯛꯀꯗꯕ ꯂꯦꯝꯕꯅ ꯋꯥꯆꯣꯏ ꯉꯥꯡꯅꯔꯒꯅꯨ ꯑꯩꯒꯤꯁꯦ ꯑꯈꯪꯕ ꯑꯃ ꯂꯩꯕꯒꯤꯅꯤꯀꯣ ꯑꯩꯁꯦ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛꯁꯦ ꯀꯣꯛꯇ ꯊꯥꯡꯒꯠꯂꯒ ꯄꯨꯕꯗ ꯌꯥꯎꯔꯝꯂꯤꯕ ꯃꯤꯁꯛꯅꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯂꯥꯏꯇꯤꯟ ꯍꯥꯏꯕꯁꯦ ꯂꯩꯕꯅꯤ ꯂꯩꯇꯦ ꯈꯟꯒꯅꯨꯀꯣ ꯀꯦꯊꯕꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯅꯪꯅ ꯈꯔ ꯁꯦꯟꯅꯧ ꯅꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯁꯤꯗꯤ ꯂꯩꯁꯥꯕꯤꯅꯤ ꯍꯩꯕ ꯈꯔ ꯋꯥꯠꯀꯅꯤ ꯁꯦꯟꯅꯕꯗ ꯉꯝꯖꯔꯣꯏ ꯑꯩꯅ ꯃꯥ ꯁꯦꯟꯅꯕ ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ ꯂꯦꯝꯕꯤꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯔꯛꯀꯅꯨ ꯇꯔꯨꯕꯤꯅ ꯄꯥꯕꯨꯡ ꯑꯩ ꯁꯦꯟꯅꯒꯦ ꯑꯁꯨꯛ ꯂꯥꯏꯕꯁꯤꯕꯨ ꯏꯅꯝꯃꯅ ꯍꯌꯦꯡ ꯅꯥꯕ ꯐꯔꯛꯑꯀꯥꯟꯗꯅꯦ ꯍꯦꯛ ꯏꯅꯝꯃꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯕ ꯃꯤꯗꯨ ꯑꯩꯗꯤ ꯃꯈꯅꯥꯎꯗꯨ ꯁꯦꯒꯥꯏꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ ꯂꯩꯁꯦꯝꯕꯅ ꯃꯁꯤ ꯑꯉꯥꯡꯁꯤ ꯑꯃꯨꯛꯇ ꯐꯨꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯂꯦꯝꯕꯅ ꯅꯇꯤꯛꯇꯨ ꯂꯩꯔꯗꯤ ꯑꯇꯣꯝꯕꯤ ꯐꯨꯅꯦ ꯄꯥꯕꯨꯡꯅ ꯀꯟꯈꯠꯃꯟꯕꯩ ꯃꯥꯅ ꯅꯥꯎ ꯆꯥꯎꯈꯠꯂꯛꯏꯁꯦ ꯍꯥꯏ ꯆꯠꯅꯔꯣ ꯅꯣꯏ ꯊꯣꯛꯄ ꯂꯩꯅꯔꯨꯔꯣ ꯑꯁꯨꯝꯅ ꯇꯥꯜꯂꯛꯄꯗꯒꯤ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯔꯝꯕꯗꯨ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯦ ꯆꯥꯎꯕꯒꯤ ꯄꯥꯎ ꯄꯨꯝꯕ ꯆꯤꯡꯂꯦꯝꯕꯅ ꯄꯥꯃꯦꯜꯗꯁꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯒ ꯄꯥꯃꯦꯜꯒꯁꯨ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯃꯥ ꯃꯅꯤꯁꯨ ꯅꯍꯥꯟꯒꯤ ꯅꯨꯃꯤꯠꯀꯤ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯁꯥ ꯉꯝꯗꯅ ꯅꯥꯔꯒ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯥ ꯅꯥꯛꯇ ꯆꯠꯇꯨꯅ ꯃꯆꯥꯕꯨ ꯌꯦꯡꯁꯤꯜꯂꯨꯕ ꯉꯝꯗ꯭ꯔꯦ ꯄꯥꯃꯦꯜꯁꯨ ꯃꯃꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟꯅ ꯐꯤꯁꯥ ꯀꯣꯟ ꯃꯊꯛꯇ ꯐꯝꯂꯒ ꯂꯩꯔꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯤ ꯑꯣ ꯏꯆꯦ ꯅꯤꯄꯨꯋꯥꯒꯤ ꯂꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯗꯀꯣ ꯃꯤꯔꯣꯜ ꯇꯥꯔꯛꯄꯗꯒꯤ ꯅꯤꯡꯕ ꯊꯨꯡꯅ ꯂꯩꯃꯤꯟꯅꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯐꯪꯖꯈꯤꯗ꯭ꯔꯕꯅꯤ ꯋꯥꯅ ꯍꯧꯔꯛꯂꯕꯁꯨ ꯏꯆꯦꯗꯤ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗ ꯑꯣꯡꯂꯦ ꯈꯟꯅ ꯈꯖꯤꯛ ꯁꯣꯔ ꯍꯣꯟꯗꯣꯛꯆꯔꯨꯕꯅꯤ ꯃꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯗ ꯑꯁꯨꯝꯅ ꯐꯝꯂꯝꯕꯗꯒꯤ ꯄꯥꯃꯦꯜꯗꯨ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯏ ꯐꯤꯁꯥ ꯀꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯥꯡꯒꯣꯜ ꯃꯌꯥꯏꯗꯨꯗ ꯅꯤꯠꯇꯨꯅ ꯐꯝꯂꯒ ꯂꯩꯔꯛꯏ ꯃꯃꯤꯠꯇ ꯀꯔꯤꯅꯣ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯎꯕ ꯍꯧꯔꯛꯏ ꯃꯥꯏꯕꯤ ꯁꯖꯤꯛꯅ ꯃꯥꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯂꯛꯈꯤꯕꯗꯨ ꯃꯤꯠꯇ ꯇꯔꯪ ꯎꯔꯛꯏ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕ ꯑꯃꯗꯤ ꯃꯆꯦꯗ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯇꯨ ꯉꯝꯅꯃꯛ ꯎꯔꯛꯏ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯥꯏꯕꯤ ꯁꯖꯤꯛꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯆꯦꯕꯨ ꯑꯣꯠꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯄꯥꯃꯦꯜꯒꯤ ꯃꯃꯤꯠꯇ ꯂꯣꯏꯅ ꯎꯔꯛꯏ ꯉꯁꯤꯗꯤ ꯄꯥꯃꯦꯜꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯅꯍꯥꯟꯋꯥꯏꯗꯒꯤ ꯈꯔ ꯈꯦꯠꯅꯕꯒꯨꯝ ꯇꯧꯔꯛꯏ ꯃꯍꯥꯛ ꯃꯁꯥꯅ ꯎꯖꯈꯤꯕ ꯄꯨꯝꯕ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯉꯤ ꯑꯆꯨꯝꯕꯔ ꯑꯔꯥꯟꯕꯔ ꯍꯥꯏꯕꯗꯨꯅ ꯇꯣꯈꯥꯏꯅ ꯇꯣꯞꯅ ꯊꯝꯈ꯭ꯔꯒ ꯉꯝꯅꯃꯛ ꯅꯤꯡꯁꯤꯡꯕ ꯉꯝꯂꯦ ꯑꯩꯅ ꯍꯧꯖꯤꯛ ꯎꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯅꯠꯇꯦ ꯑꯆꯨꯝꯕ ꯅꯠꯇꯦ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯏꯅꯦꯅ ꯏꯆꯦꯕꯨ ꯍꯥꯠꯅꯕꯗꯤ ꯁꯤꯜꯂꯣꯏ ꯑꯗꯨꯒ ꯏꯆꯦꯅ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯅ ꯀꯔꯤ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯆꯦ ꯁꯣꯛꯄ ꯌꯥꯔꯣꯏ ꯑꯉꯥꯎꯕꯗꯧꯅ ꯃꯇꯣꯝꯇ ꯃꯄꯤ ꯇꯥꯅ ꯁꯣꯟꯖꯩ ꯃꯆꯦꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯎꯟꯁꯥ ꯄꯨꯝꯕ ꯍꯨꯕꯥꯠꯄꯗꯧꯅ ꯂꯩꯔꯤꯕ ꯄꯨꯝꯕ ꯃꯆꯦꯅ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯃꯆꯦꯅ ꯂꯩꯕꯒꯨꯝ ꯐꯥꯎꯔꯛꯏ ꯃꯗꯨ ꯎꯔꯨꯕꯗ ꯄꯥꯃꯦꯜꯗꯨ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯁꯥꯎꯕ ꯀꯨꯌꯣꯝꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯁꯤꯜꯂꯛꯏ ꯑꯃꯔꯣꯝꯗ ꯄꯥꯃꯦꯜꯒꯤ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯄꯨꯝꯕ ꯃꯄꯨꯔꯣꯏꯕ ꯑꯉꯧ ꯁꯅꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤꯕ ꯃꯦꯂꯩ ꯃꯉꯣꯟꯗꯁꯨ ꯉꯝꯅꯃꯛ ꯐꯥꯎꯔꯤꯕꯅꯤ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯗꯨꯒꯤ ꯃꯅꯤꯜꯅ ꯑꯁꯥꯎꯕ ꯃꯩꯍꯧꯔꯤꯕ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇꯝꯅ ꯃꯔꯥꯡ ꯂꯥꯡꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇ ꯂꯤꯟꯗꯧꯅ ꯊꯦꯛꯇꯨꯅ ꯂꯩꯃꯥꯏꯗ ꯁꯤꯠꯇꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯃꯦꯂꯩꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯨꯗꯣꯔꯛꯂꯦ ꯅꯍꯥꯟ ꯃꯈꯩ ꯈꯖꯤꯛꯇꯪ ꯁꯥꯐꯣꯡꯂꯝꯕ ꯃꯍꯥꯛꯀꯤ ꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯈ꯭ꯔꯕ ꯂꯥꯏꯃꯤꯠ ꯑꯊꯧꯕ ꯑꯗꯨ ꯊꯤꯡꯕꯤꯅꯕ ꯂꯩꯇꯅ ꯐꯨꯗꯣꯔꯛꯏ ꯃꯦꯂꯩꯒꯤ ꯃꯃꯤꯠꯇꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯃꯉꯥꯜ ꯅꯥꯏꯔꯛꯏ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯔꯥꯡꯕ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯩ ꯍꯧꯔꯤꯕ ꯃꯃꯤꯠꯇꯨꯅ ꯁꯥꯎꯅ ꯌꯦꯡꯕꯗ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯈꯨꯗꯛꯇ ꯃꯅꯥꯛꯇ ꯌꯧꯗ꯭ꯔꯤꯉꯩ ꯎꯠ ꯑꯣꯟꯗꯨꯅ ꯃꯥꯂꯪꯗ ꯇꯤꯟꯈꯤ ꯂꯥꯛꯂꯝꯂꯤꯕ ꯑꯗꯨ ꯊꯑꯣꯏꯅ ꯑꯇꯝꯅꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯍꯥꯛꯀꯤ ꯅꯧꯅ ꯁꯥꯐꯣꯡꯂꯛꯂꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯅꯝꯊꯅꯕ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕ ꯍꯦꯛ ꯈꯪꯕꯗ ꯃꯥꯕꯨ ꯄꯨꯜꯂꯤꯕ ꯑꯗꯨ ꯁꯞꯇ꯭ꯔ ꯑꯃꯗ ꯊꯥꯗꯠꯂꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯄꯗ ꯄꯨꯔꯦꯜꯒ ꯑꯉꯧꯁꯅꯥꯒ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯦꯂꯩꯒꯤ ꯃꯩꯕꯨꯜ ꯍꯧꯔꯕ ꯃꯤꯠ ꯑꯅꯤꯗꯨꯗ ꯄꯨꯔꯦꯜꯅ ꯃꯨꯟꯅ ꯆꯥꯗꯧꯒꯤ ꯌꯦꯡꯁꯤꯜꯂꯤ